State asida COVID-19 sandorakpa thingnaba laingakna Tampaki District manga amasung Chingi District ani punna District 8 ta curfew makhatana numit marini sangdokre District mapandana night curfew sangdokre amasung India da COVID ki anoba positive case lising ifuni thoi ki mathakta hendalakre mioi chamanga go hukugani thoi leikidre mioi lising kuntra ka taruk henmana pagalapki chang sa da Manipur tara 3 ka 10 mi gahum 3 oiki Mayam Bukrum Zari Dom Yangur se Impact News ne ay jit khaidam those pungja si faw gi mer boxing mayam de pizari Status sida COVID-19 sandorokpa thingna ba lengak na Tampaki District manga amasung Chingi District ani punna District tareta curfew makhata na numit marini sangdokre lebhoriba District mapandana numidang pung taruk tagi ayuk pung mga fawba night curfew laigani Disaster Management Act 2005 ki makhada State Executive Committee ki Chairman Oriba Chief Secretary Dr. Rajesh Kumar na khudi ekpiba Home Department ki anoba curfew order asida Imphal West, Imphal East, Bishnupur, Thobal, Kakching, Churchandpur amasung Chandel da positivity rate wangbadagi full curfew ki matam asi sangdopani hairi. Department asina thokpa anoba order asida lainga ki loisang sing yauna. Essential service ki hiram kaya ki thabak thoramda komthokli. State lainga amadi Central lainga ki loisang sing hanago mathok tawba yargani insurance company postal service amadi banking servicing ning thokaba yumsakaisha amadi irai numit khudingi ayuk pung taradagi nungthil pung ani makai fawba hangba yagani hairi healthcare ga mari lainaba hospital clinic veterinary na chingba sing loinamak hangba yargani agriculture amadi horticulture ga mari lainaba thabak sing da natana maru marang har tilhat hidak khuzukhulai sanga ki machinsa kionba dukan sing su hangbada athingba nairaroi hairi Rice mill, bakery, gari ki spare part yon from sing hangba yargani, masigi mathakta goods truck ki workshop sing su numit kudingi hangba yargani. Stationery, mobile amadi computer center sing su ningthokaba yumsakaisha amadi irai numit kudingi ayuk pung taradagi pung ani fawba hangba yargani hairi. Chana thaknabagi hiramda insang napi yonba singna nomaijing yumsakaisha amadi irai numit kudingi ayuk pung taretagi pung tara fawba amadi grocery dukan singina dukan ahumgi manungda nongma ayuk pung taretagi pung tara fawba potche yonba yahali nga amadi yengi pothok yonba singna ningthokaba sagol sen amadi thangjagi ayuk pung nipandagi taragamatoi fawba amadi sangomgi pothok yonba singna numit kudingi ayuk pung taruktagi pung mapan fawba pot yonba yagani hairi order asina makhatana lodging leiba hotel achoba sing hangba yargani adubo restaurant na chingba sing hangba yakiroi hairi Manipur Pradesh Congress Committee ki former President Singh Yaungna Party sigi MLA amadi ex MLA Singh gi oiba mifam pangthokre mifam asi karigi damakta pangthokpano haibagi matangda party sigi maikaidagi karigumba wafam amata phongdorakpa leitri adum oinamak housing oiriba political scenario sigi matangda mifam asi pangthokpa oigani haina panari party sigi former president amadi masak naiba myoi Singh punna yauduna asumna mifam pangthokpa ki khongthang asi tangai fadabna lauraba tanfam Lurapa tanfam lakpa matamdata pangthoktuna lakibane ngasi ayuk anganbadagi hauna party sigi interim president gi Thaupuriba MLA and Loken amadi Congress Working Committee gi Pruchingba Gaikhangam CLP leader Oibobi former president TN Haukip yauna party sigi MLA TS Lokeshwar Eki Mirabai K Megachandra Chaltol and Amo Fazur Rahim amadi ex MLA Prithviraj Hemochandra Duizamani amadi S Joy yauna masak naiba Myoi Singh Congress Bhavanda thungki Panbayai Party sigi President Govidas Konthokjamna Party sigi toktuna BJP da changkhibadagi Party sigi manungda charangnaba thoktuna lakibani loinana President oinamba Govindasna thokiba asina Party sigi mapangal hanthagadaba leite leihoriba MLA Singh BJP natraga atopa party da yaubagi wafam leite haina interim President oiniba and localna phongdokhiba leikramani Chahi taraga manga thangna lengak chupli param laba Congress Party ki President one thau puramba Govindas Konthokjamna BJP ri yaukiba ikui kuidana tangna pangthokpa party asigi achawba mifam amang asi Congress Bhavan da pangthokli
Impact News ki maikaidagi mifam asigi matangda self leader su oiriba tam ahumlak chief minister oiramlaba o ibobida hangbada pakhum amatta piramkide mahakki maikaidagi wafam amatta fongdoklamba leitrabasu mifam asi assembly election naksilaklaba matam asida haujik oiriba party asigi pibam amadi MLA songthokpagi matangda khanaba oiramba yai haina panari makha taba update kidamak Impact News pu mayeng tadon lebiu video journalist Bisojit Namapam loina paudam jariba Jotin Khundrakpam Impact News Congress Bhavan Government of India amadi Ancient IMna peace talk haurakpa matamda Manipur gi saktamda sokolakpa yaroi haina All Manipur United Club Organization amuko na English ng chamapal ga marifutara ga taret ki August mari da chatakiba rally amadi achetpa firep lawkiba numitpu ningsingduna kungamari suba Manipur Integrity Day pangthokre Organization asigi President P Nando Luwang na luchingduna mapal kangzaibung gi mamang thangbada leiba interim Integrity Pillar da tongan ba furup singi miyoy sing yaw na miyam na laikat pagi thoram ado loiraba matung kwakatel akam laikai community hall da pangthokiba mifama mada Nando Luwang na Government of India amadi Ancient IM na peace talk haurakpa matam aduda ceasefire gi marumda aronba thorang kara silli haibasi matam aduda amuko na irai laina khangi haidiba case haidiba ceasefire agreement aduna nakal ani na nongmai kapnaba leptuna miyam da ing tapal Fibam ama tasengna pibagi mahutta matam khara leiraga Manipur gi apunbagi saktam da akaiba oirakani haibasi matamdu da amukona miyam da yamna mayek sengna thamki amadi miyam na su yamna thuna mamuttana khambiki matam sangna lamdam asigi food group masel gi marakta lana khana hannaba kamsilakiba hu adudi hauzik fawba lamdam asida khunda minariba furup singna kokhanba ngamdri maramaduna kamsilakliba hu adu lauthokhtuna Aikoi nungsinaba puraklasi amadi Manipur da aikoi masel gi integrity thamnasi haina phongdoki COVID-19 na maram oiduna chahi sigi oina bosem na loba class 10 gi exam asi promotion pithokiba sina maram oiraga han leiramba higher secondary singda mahiroi tamba chaloidaba sigi yenglaga laingak na anoba high school khara Higher Secondary da upgrade taunaba thaurang tauriba sida Wabagai High School su yauhan binaba lainga ki pukning chingsilakli hiram asiga mari laina na ngasi school asigi campus ta Wabagai gi club tarak humdoi gi apunba body oriba CARD Wabagai Gram Panchayat Wabagai Jila Parishad amadi Wabagai High School gi School Management Committee na punna sinduna pangthokiba paumi singa unaba mada Wabagai Jila Parishad ki member M Jayant Kumar na Wabagai High School asi kumjalising machamapal kuntra ga mangada Linkhatkiba Ariba School ama oibagi mathakta mahiroi matik chana lairi masigi mathakta campus amadi infrastructure su ningthina laiba school ama oibana laingaki school fagathansi mission da yawannaba amadi higher secondary gi thakta onkhatnaba maike so gi miyamna laingakta taknaduna lakli demand adu covid na maram oiduna haukiba chahi ani romasi thabakta onthoktana lakli adubo handak education minister na school khara upgrade taunaba thorang tauriba sida school asi su yawan biduna School asigi akoibada laiba population lising taraga manga romna chahi khudingi higher secondary level gi mahai masing tambada thengnariba khudong chadaba si kokhanbi haike Akoi lamdam city 95% din farmer sing oibanina akoi atopada adu afaba private school sing da private higher secondary da mingchanbada yamna awabam oi ana hajojik maksu akoi gi covid-19 pandemic sina churuga charaga hingjaba oina laiba mina yamba masingna yamba lamdam oma oibanina hajigi warba matam asida amuk hojik pass tawreiba satra singsi arapa school da khudamoina imphal gi afaba school singda aduga arapa high secondary da chatlaga mingchanbagi khudong chabaje khoi yamna wagadori parents singsina aduga hojik su laiba hojik chana na honabda awaba orba parents singna masing yamba lamdam sigi satra singsi government gi higher secondary ama ohenbinanaba waga high school jida ohelaga khoi anakpada haiba paisa changchangdana government na loinabak tawbiriba asigumba higher secondary gi thaki waga high school si ohenbiu ngasi nongmanini sida Manipur gi tongan ba mafam kayada chukhiba nong namaram oiraga Nambol Turel gi imai ka hena wan kalakpada natana Turel gi ising mafam kharada pathorakpana Turel gi akoibada tariba miyam mi painare Nambol Turen pathorakpa sina maram oiraga lawfam kaya su ising na thamjin khibata natana Turel nakna leiriba miyam mi paiba poknare Turel gi imai wan khalakpana oirakliba fiba masidagi ngakthokna ba lainga ki mari leinaba official singna atuba matamda miyeng changbiduna Nambol miyam gi mi paiba sibo kokhan binaba mafamadu gi miyam na lainga ki pukning chingsilakli
ꯇꯨꯔꯦꯟꯁꯤ ꯃꯃꯥꯡꯗ ꯈꯣꯠꯂꯤ ꯇꯧꯔꯤꯅꯦꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯅꯠꯇꯕꯅꯤ나 이싱제 마판당 떠보니네 만웅 루담니나 좀 그노 또 로나바시다 뭐이네 두리에 마판도 낙크라버니나 이싱도 이풋 파우더라미나 거의 빌람바티 보라 따라꾼나 당나바시다 nga이네 아두시 럭콩의 지엘레버 마루에나 거의 싱길람 싱다 람마이 타독도나 싱 꼭톡바 팜 운르부 호나바시네 마름 오라간다 에코이 이싱진 농 핵주버가 24 파도 탑박대 이싱 도메기 토독시 톡바네나 하이바시 미암 punamakna khangnairagasu sarkargi lokhatpam thokpa aduguba daita leiba ade sing sau sahi guding thobanina masi sarkarna su hena khangbi gadra aina khale ahi पाबसिना खोगी युमद लेबम खंगदे को अदुना सरकारना खोगी मियें चंबिरगा खोई सिगी तोरे खुमानसे अमतंग म खोगी असांग मसे लोइन छनछलगदि को खोइदे पाखत पथुके पति खफाने नम्बोल तुरेन तोरबान असिदगी पाथादुना इसिंग असि युमलक्ता का हेना संसिलक्त्रिङैदा मणिपुर सरकारना लखतफम थोकपा मनि लेनबा डिपार्टमेन्टसिना लखतफम थोकपा थबक अदु मफुंग फाना लखतपिरगदि प्रजासिंगदा इसावगी खुदोंथिबा मायोकनगदबदगी कनबा फंगजगनि हाइबा असिनि पाउदमजरिबा नरेश सगोलसाम इम्पैक्ट न्यूज नम्बोल Indo-Myanmar border town oiriba More fauduna chaliba National Highway gi More police station dagina Indo-Myanmar friendship gate number 2 faugi lambi asigi fibam asuki matik fatre hariba lambi asigi mayaida koilas amadi nung fakairatuna kom saduna leire nong khazik hek chubaga ising tungsiliba mafam lambi asi mari leinaba singna matam chana sembi dabadagi miyam gi chathok chasinda awaba mayokna duna lakli Hill Tribal Council More ki President Jangmang Haukipna lambi asigi fibam uraga More da khundariba sing Myanmar gi mamang da ikaiba faure status gi sakik mingsel ni hainariba mafam asigi lambi thongi fibam yengo bada fazafam laitre Manipur laingak na mityeng changbiduna semnaba honabiu hairi Hujuk More again number 2 gi lambi ni National Highway ni aduga ekoi gi intervarious road lekai khuding gi lambi mayam se nong chure di loina nala khangde lambi khangda loina ising lerga chin basi government leidaba manle aduga leiriba mi su little leidaba su manle adu athuba madamda nubi angang nadana ekoi ahansing su chat basi ware adugi government na yadrasu lambi si simbiu haibasi appeal tawjai hujuk Matang sai sida break amlong sage break ki matuk da malemam di India gi leiriba COVID-19 case ki update amadi Manipur sung maling ki tungan ba I pau sing pudun lakchage impact news mi eng ta du leibio Admission form thajare Manipur University Kansipur manata leiba Temple of Learning Degree College ki admission form thajare professional course da BBA amasung BCA ni general course da BA amasung basic course ni loina na Temple of Learning tol gi CBSE amasung atopa board ki pass rupa mahiru sing yengnaga class 11 science arts amadi commerce ki mingjan form thajare athuba da mingjan dheu akupa marol college amasung school ki office ta ki khangbi beagan Nungairaba pau Impact TV ki subscribers singi damakta lakliba August amadagi Impact TV ki anawa package mari chatnaba hawragani package sing adudi Impact Value 300 Impact Max SD 380 Impact Mini HD 350 Impact Max HD 450 ni subscribers singna July kuntraga matoi fawgi manungda isa gi mari leinaba LGO singa pau fauna biduna package mari asigi manungda apamba ama khanbiduna ka fauna ba ningsingjari package asi tang ani fawgi manungda ka fawdrabadi August tang ahum dagidi package yaudaba maramna channel amata uba phanglaroi You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you. UNACO School, excellence in education. break matung da mayam mo muka na taram nok cheri hauze bulletin asigi makhata ba pau sing mayam da pizari hauki ba pung kun gamari da India da covid ki anova positive case lising ni fugani thoi gi mathak ta hengalaki ngasi laina sidagi mioi chamanga go fugani thoi laikide mioi lising kunra ka taruk henmana laying badagi fagalaktu na discharge tauki hauki ba pung kun gamari da laina sidagi fagalapagi chang na cha da marifu tara taret ka 10 meg ahum taret oiki hauzik leiba sigi active case lakmari lising tara hele covid ki apunba case crore ahum lak tara ka taret lising hofuga mapan hele leihidabagi apunba masingna lakmari lising kun gamanga ga chatter ka yang ka taret sure madi fagalaktuna discharge tawkibagi apunba masing crore ahum lak mapan lising kutragom do hele nakalamram da malem gi oina covid ki apunba case crore kun
लाख अहूम हेले लेखिदबा मसिंगना लाख निफुगनिथोई लिसिंग यांखै मापन हेले अमदी फगलक्तुना डिचार्ज तौखिबगी अपुनबा मसिंगना करोड़ तरागा निपान लाख मंगा लिसिंग हुफुगा तरुक हेले अवांग नोपोक लमदमदा कोरोना वायरस की ममी चावना तारी लमदम असोंगी ओइना आसामना अपुनबा पॉजिटिव केस लाख मंगा लिसिंग हुफुगा मापन हेनख्रे हेंदुना ख्वाइदगी सोखलबा स्टेट ओइरी एक्टिव केस ना लिसिंग तरागा निथोई हेले त्रिपुरादा लाइना सिगी अपुनबा केस लिसिंग हुबुतरागा मापन हेले एक्टिव केस ना लिसिंग अनिगी मथक्ता लैरी अरुणाचल प्रदेश की ओइना अपुनबा केस लिसिंग निफुगा निपान हेले एक्टिव केस ना लिसिंग अहुंगी मथक्ता लैरी मेघालय की ओइना कोरोना वायरस की अपुनबा केस लिसिंग हुफुगा तरुक हेले एक्टिव केस ना लिसिंग मंगा हेले नागालैंड अपुनबा केस लिसिंग कुनगा निपान हेले एक्टिव केस ना लिसिंग अमगा चनीगी मथक्ता लैरी मिजोरम स्टेट अपुनबा पॉजिटिव केस लिसिंग निफुगी मथक्ता लैरी एक्टिव केस ना लिसिंग तरागा निथोई हेले अमदी सिक्किम स्टेट ना कोरोना वायरस की अपुनबा पॉजिटिव केस लिसिंग कुनगा तरेत हेले अमदी एक्टिव केस ना लिसिंग अहुंगी मथक्ता लैरी COVID-19 की अनिसुबा वेब न मरम ओइरगा था अहुम अथिंगबा थमलुरबा मतुंग अंडमान एंड निकोबार आइलैंड टूरिज्म की थबक थौरम सिंह हौख्रे निकोबार नतना अतै आइलैंड सिंगदा बीचेस वाटर स्पोर्ट्स एक्टिविटी म्यूजियम अमदी बोट राइडिंग न चिंगबा सिंह चथबा यारे लोइनना मेनलैंड दगी आइलैंड असिदा कोइबा लाक्लिबा सिंगदा हान लेरंबा क्वारंटाइन रूल्स सु लौथोक्ले मफम असिदा लम कोइबा लाक्लिबा सिंगना पोर्ट ब्लेयर दा यौरक्त्रिंगैदा फ्री टेस्ट तौगनी RT-PCR की नेगेटिव रिपोर्ट पाइरगा मतमदा मफम असिदा कोइबा यागनी हाइरी लोइना रिपोर्ट अदु जर्नी अदुगी पुंग निफु निपान की ममांगदा लौबा सैंपल ओइगदबनी हाइरी August trag mga da pangthokadariba leibas ki Independence Day ga mari lainana Imphal West District Police na lakotpa chaksul tharangi manung channa ngasi district asigi tungan ba mafam singda thibahum ki thabak chatakrai Imphal West District Police ki SP Dr. S Ibom Jagi miting makada ngasi upung nipandagi mapun mga makai fauba kay sampat thiam laikai da yum changduna thibahum ki thabak chataki mafam adugi mioi imung chamagi mioi chamagi yang kai verification chataki baga loinana bell out ama fagat ki hairi Nakalamram dang asi ayupung tarit makai dagina pung mapan makai fauba city police station ki kangbu galoinana jalan crossing kalibari rupmahal theng temporary market amdi kasturi crossing alu gali amasung ngari gali da chathakhiba thibuhumba dana punna mioi chani ga kuntra verification chathakhiba galoinana mioi taret masagi saktak che sudabagi fagatuna city police station da sinakiyari Academic Session 2020-21 की MOBC Scholarship Scheme की Senfam Mahiroi Singda ngasi fawba fangandana thamliba sibu Kakching Kunau College Student Union na chairol amada pentaba fongdorokli Scholarship की Senfam mari leinaba singna atuba matamda Mahiroi Singda fanghanaba hairakli loinana haukiba April tha da pangthokiba manga suba 5th semester की examination की results su atuba matamda haidokpinaba chairol asina makatari Lovelyna Borgohain Tokyo Olympic Games की boxing masana da bronze medal lauduna leibagasi ahum suba medal laukre India lengakna Arjuna Award piduna ikai khumnar karbi sanaroi Lovelyna Borgohain Tokyo Olympic Games की kilogram humfuga mari dagina humfuga mapan forward की category की boxing masana की mas mangasi sanakiba semi final match ta Turkey की sanaroi Turkey की Busenas Surmeneli की मखुत्ता मंगाई सिनोदा माइटिबा नंगदुना ब्रॉन्ज मेडल असी लौखिबनी Lovelyna Borgohain Vizendra Singh amadi Mary Kom की मतंग दा बॉक्सिंग मसाना दा ओलंपिक दा मेडल लौबंगंबा लेबासिगी अहुम सुबा बॉक्सर ओइरी मसागी चही कुन हुमदई खक्ता ngairibi Lovelyna Borgohain असम के गोलाघाट डिस्ट्रिक्ट तगिदी महाकना आसाम स्टेट तगी ओलंपिक दा सरुक याबा ngamba अहानबा बॉक्सर ओइरी मनबा याबदी टोक्यो ओलंपिक्स असिदा वेटलिफ्टिंग मसाना दा मीराबाई चनुना सिल्वर मेडल अमा बैडमिंटन मसाना दा PV सिंधुना ब्रॉन्ज मेडल अमा इंडिया की पुना मेडल अनि लौख्रबनी Lovelyna Borgohain Tokyo Olympic Games की बॉक्सिंग मसाना दा ब्रॉन्ज मेडल लौरकपदा प्राइम मिनिस्टर नरेंद्र मोदी यूनियन स्पोर्ट्स मिनिस्टर अनुराग ठाकुर लेबासी की बॉक्सर सिंह याउना तोंगान बा सानरोय मदी मिनिस्टर सिंह ना नुंगाइबा फोंदोरकली
Arabada bulletin asigi headlines samhuna mayam da thamjage. Status da COVID-19 sandorapa thingnaba lengak na Tampaki district manga amasung Chingi district ani puna district tareta curfew makhatana numit marini sangdokre district mapandana night curfew thamjinkhre. Amasung India da COVID ki anova positive case lisini fugani thoi gi mathakta hengalakre mioi chamanga humpuni thoi leikidre mioi lishing kutra ga taruk henbana pagalatu na pagalapgi chang chada Manipur tara taret ka 10 me om taret hoi.